Manipuri yauna marirak soba International Yoga Day ki thoram ngasi malam simutna pangthokli yoga bu iyo amasung miyam gi punsi ge saruk ama oin na ba Prime Minister miyam na apul tawli Kunaya sibu bang tharak na bahona ban yoy kurimak lenga ga sina khangna chanaba ma dikhena ba ma thamna dogi bu na cherak pi ge hana Chief Minister NB dokre Sagol Manga District Hospital sargan hana lenga ga lok bu ware badu atu ma tan thaba bu pang thok piu hana JAC against the unnatural setting of District Hospital Infal East Sagol Manga apul tawli Manipuri University ki wato ki waro isin purat na ba BJP Manipur Pradesh ki mai ki party si Central Office ki mari lena ba national leader singda ayu ba se tha bi khangan ke hari amasung Lok Jan Shakti Party ki national secretary ki thau puram ba CFN Minister Karam Sayambo party si national committee ki wari pamana party si national vice president hoina khalan ke hari Ma'am Kurumjari adom ne yangmi repres impact news ni hauzik pungja se phabu gi maroi ba pau sing miyam da pijari Chief Minister na duchingduna Health Minister amadi lenga ki makok thongba official sing yaun state ki thakta marirak suba International Day of Yoga 2018 gi thoram pangthokre yoga sanaban haksang amadi pungning wakal fahanba tanatana malem gi ing taba purakna ba hona ba achouba mating oiri hana Chief Minister en viren phongdokre loinana kunai asibu mangtharang na ba hona ba mioi kudingmak lenga kasina khangna chanaba madi khetna ba amata thamdana logi matung ina cherak pigani hana su phongdokre wafam ase Directorate of Ayush State Ayush Society amadi Youth Affairs and Sports Department sinduna ngasi Kumalampak Indoor Stadium na pangthokiba yoga day thawrang mari lenana wangang ba Chief Minister na phongdokibani Yoga for Harmony and Peace haiba wakalol da pangthokiba thawram da Chief Minister na makha ta na phongdokibada haksang favada pukning wakal su fahan ma mathau tai pukning wakal fahan na bagi damak yamdrabada nongma da matam kar kaithoktuna yoga sanaba mathau tai Prime Minister Narendra Modi gi liching makha da malem pumba da yogi kanaba khanganduna ngasidi United Nations na yoga gi numida se malem gi thakta pangthokpam thoi haina lauthokibani maram aduna yoga gi kanaba khangan ba amadi yoga madi mausa larim gi lainari ba mari sagat pa ngamna na bagi pandam da International Yoga Day gi thoromase pangthokpani hana phongdoki thoromadu da Chief Minister masamak yauna Health Minister L Jayanta Kumar Chief Secretary Dr Suresh Babu amadi Health and Family Welfare gi Principal Secretary su yoga asana tawbuda saruk yakhi logo yoga ke sing program riba new way koi mayam shanti musum chi sanana leminna ba do action yoga san laina sanabana laina makam kya ohon laibak chi bidi subum masana ishor na na ba kam nasa na ba new unit plus nakna ba subum ko se koi nungti gi sanabana ai ai to sanna ai ko gi government ni yangaroi isa ai ko roi aigi party hai bani roi aigi mi hai bani roi mi gi mi hai bani roi hatta babu tawraba samaj ma babu tawraba mado difference to sab ai ni sakti ne baki to work ka kiro ne actually party ni aigi isa ni aigi imu ni aigi mari mata ni adoni adani to society lower le me boy Bharat Swabhiman Trust Patanjali Yoga Samiti Mahila Patanjali Yoga Samiti Yuva Bharat amadi Patanjali Kisan Seva Samiti Manipur su sinduna marirak suba International Day of Yoga gi thoram pangthokre ngase malem gi lebak chama mari futara humdoirom pangthoknariba marirak suba International Day of Yoga gi numit asig mari lenana sagolban moirang hanubada leiba Community Hall the pangthokiba thoram da Infal East Infal West Vishnupur Thaubalam sum kaksing dagi lakwa nupa amadi dupi yoga sanaroi satret kuntrani to ne saruk yaki Manipur lenga ke Deputy Chief Minister Y Joy Kumar IPS Bharat Swabhiman Trust ki Chief Patron Vasudev Singh Bharat Swabhiman Trust के पेट्रोन मेंबर डॉक्टर एस राजो महिला पतंजलि योग समिति के लाइफ मेंबर बी स्नेहलता अमदी युवा भारत के लाइफ मेंबर के रामेश्वर गलवेना लमदम सिगी मसक नाइब मियोय के आनंग सिगी थौरमदुदा सरुक याखी
New Green Line said, Nuari Tache, Tat Marie. Yana the size Saga, may my physical comfort level over Nueva, which comes as up on the way. Baru begitu baik. Aduh, mula menjadi aduh begitu baik. Pilih berapa? Ayo kan jadi. Apa yang kau berikan dari pilih tu? Lagi mula kali berapa orang? Mula dan mental mungkin ni pergi. Nueva, I was in mental happiness I say. Siso the car. Imphal ki Rajbhavan su Governor Dr. Nazma Haptullah Luchingduna International Day of Yoga ki thorama se pangthoki school ki mahiroi kya yauna pangthoki ba thorama du Social Welfare Minister Nemcha Kibjen su sarugya ki amade yoga ki asana kya su pangthoki thorama Governor na haksang khakta natana pugning wakhal da su kanaba piriba yoga se ekona numit khudingi pangthok kadabani amade laibak asidagi haukiba yoga ki chanabi asigi damak ekoina sauthok chakadabani hana phongdoki. This is the fourth international yoga દિવસ that we are doing yoga. We should commit ourselves that every day we will practice different aspects of yoga, because this is not only good for your body, but it's good for your soul. And this ancient practice, knowledge which only our country has, we should be proud of it. And we should spread it, the message of yoga, to the rest of the people, in the rest of the world, whenever, wherever. Manipur Legislative Assembly dasu Speaker Yumnam Khem Chan Luchingduna Assembly ki staff sing yauna International Day of Yoga ki thorum pangthokre Assembly ki banquet hall pangthokiba yoga ki numit thorum aduda Speaker masamak yauna yoga ki murwai ba asana kya su pangthoki The Nehru Yuva Kendra Sangathan Manipur Amadi Paravidya Yog Sasta Manipur Unit Sindana Marirak Suba Malemgi Yoga Numiki Thorum Nasi Pangthokre Yoga Numiki Thoramadu Chingmairong the Labor Interstate Bus Terminus Ski Campus Ta Pangthokibane Mio listing Amarom Sarugyaki Batorma da Education Minister Tokchom Radhi Shamsu Sarugyaki Tongan ba Yoga Yashana Katogna Thoramadu Mapung Saktam Oiki Laipak asig atay mafam singda pangthok na bagum Central Agriculture University CAU dasu marirak suba International Day of Yoga ki thorum pangthokre CAU ki College of Agriculture and College of Food Technology nas punna sinduna college asige gymnasium da pangthok ki thorum da college asima ki faculty sing nasar yaki thorum da yoga ki tongan ba asana kya demonstrate tawduna utki amade faculty sing su saruk yaki Thawal district asu numinas palan tauki Thawal college na mapung oina sinduna college asigi indoor hall da thawram asi pangthoki thawram da tongan ba school singi mahiroi satret lomna saruk yaduna yoga gi demonstration sing utki Bishnupur district asu International Yoga Day ki thawram pangthoki thawram asi Royal Academy of Law oinam gi conference hall da college sin sinduna pangthoki banei Amromda Nehru Yuva Kendra Bishnupur na susinduna Bishnupur Bazar da laiba kiyamba ning sing sanglenda pangthoki
ngasigi thorum madu mari lenana oinam AC gi MLA L Radha Kishorna yoga gi kanaba gi matang na miyam da wangang ki Yoga Training and Research Center Manipuri Sindhu na tagel da laiba Sai RC Multipurpose Hall da su yoga day gi thorum pangthoki Center asigi yoga sanaru kya na masana asigi sana kanglon sing miyam de utki masana asna haksang da piri bakana ba sing amade ana aya kya dagi ko anru na bagi matang da wangang loi sing na wafam kya su thamna ki District Administration Churachandpur na Sindhu na numida se palan tauki Churachandpur District ki oina thoramadu khuga dam mapan da pangthoki numida se mari lenana Autonomous District Council ADC na lamjing duna khuga dam gi akoi bada lamtu sengbu gi thabak thoram su pangthoki Malim gi atai mafam da pangthok na bugum Modern Yoga and Health Care Center da su ngasi mari suba International Yoga Day gi thoram pangthoki thoram ase kwa kaitel haruk chambi da leba center ase da pangthoki banai laina tina sen da bama sama u fa haksang phaba misak amamam oina na bagi pandam da pangthoki ba thoram da center da gi member sing na sarugya ki BJP Pasoi Mandal na susinduna Sagolban Lokram Lerak Community Hall da Yoga Day gi thoram pangthoki thoram asida mandal asigi makhada leba OVC Morcha Kisan Morcha Yuba Morcha amadi Mahila Morcha gi thomi singsu saruk yaki mioi singna yoga kayat singda yauba haksang sajel gi makal sing utki Regional Institute of Medical Sciences RIMS tasu Malem gi yoga gi numit palan tauki palan thoram ase RIMS ki Jubilee Hall da pangthoki banei Mari Suba International Yoga Day ase Inspector General Assam Rifles South ki miyang makhada Mapan Suba Sector Assam Rifles na tampa ki lamda Kuntaruk Suba Sector Assam Rifles na Chandel amasung Technopol gi Khul Sing amasung Tara Suba Sector Assam Rifles na Uhul gi tongan mamafam sing da pangthoki tongan ba district sing da AR na pangthoki ba Yoga Day adu da AR personnel kaya na mafam sing adu gi miyam galoina na sarugya ki Manga Suba Zak Rifle BJP OVC Morcha Imphal West amadi St Joseph's Higher Secondary School na supun sinduna Marirak Suba International Day of Yoga Sangai Pro leba St Joseph's Higher Secondary School da pangthokrai Manga Suba Zak Rifle ki course na takpi tambidu na yoga gi asna kya pangthoki International Day of Yoga ga mari leren pangthoki bathoram da Sagolban Tera kaithel da leba Children's Home amadi St Joseph School gi maya da leba myoy kya na saru yaki Jawaharlal Manipur Dance Academy Imphal amadi Kumbi College da sungasi Malem gi yoga gi numit palan tauki haina tongan machirol singda khanghalakli Sagolbanda District Hospital saragani haina lengang lokhiba warep adubu JAC against the unnatural shifting of District Hospital Imphal is Sagolmang athu matam thabak oina pangthokpin na ba apil torakli JAC asina miyam galuna na Sagolmang the District Hospital hong yaroi haina sanction kiba khongjang aduda maruoiba thaudang laukiba madi khongjang adubu sagot kiba miyam yoiba mifam mangasi Sagolmang Kewa Company de leiba multi-purpose community hall da pangthoki Thoram aduda Sagolmang gi miyam yawn khundrakpam AC amadi cycle AC gi manung channel lebim yoi kyasu saruk yakiba galona na Sagolmang the District Hospital saragani hana lengak na lorko warepu ikai khumna ba utki amasung athuba matamna saba haubiu haiba kholau sing lauki Manipur pumba gi oiba Maira Luf amadi civil organization kaya gi luching ba sing su saruk yaki amasung tongan ba political party gi mihut sing su saruk yaki
nakal maromda sagol mang the district hospital sab asi yam maram chaba amadi asum khongthang ni haina MPP ki president Jogendron Fongdokre adubu district hospital bu mapam ani sagani hariba si maram chade lenga ga sin miyam gi sel mangan na hona ba chaf manare haina Fongdokhi ngasi gi thorma da JAC na changshin ki ba khongjang adu da asoga pan nang ki ba made police na fazulurba miyoi sing da acham khudol tamduna ikai khumna ba utki Manipuri ang hawkiba jungi tang taraga mangada sawmang ni sakal sabu na sarani haina haibira pasimak honorary minister amadi nga puri puna mabu jesigi site gi kai khonja madi thagat sab phungdo jogol hoina subsal si sarani haina lapu bigera brina yam athuba matamda haibi subsal si sabiu haiba adu ba parjama yam gi kholawi Manipur University da Mairoi singa thengna riba khudong cha da singi matang da waroi sinama purakna na ba BJP Manipur Pradesh ki mai kai da gi party central office ki mari lena ba national leader singda ayi ba si tha du na khangan krahari loinana university asigi matang da yanaba ma purakna na ba Manipur Pradesh Congress committee ki mai kai da gi yausilakba thagat ningai nei adubu lairiba issue asi hena chawthok an na ba made khudong cha ba launa na ba hona ba di tawbi ganu hana su BJP ki mai kai da gi appeal torokli Hirama Singh Matangda Manipur Pradesh BJP Manipur Pradesh ki office ta Paumi Singha Unaba Mada Party Asiga General Secretary Administration K. Sarat Kumar Fongdor Kibada Manipur University da Housing Web Academic Atmosphere da Apian Bapok Tabadagi Mahiro Singh Amadi Oza Singh Hauri Yawasi Tangdu Laitaba Piba Mamada Purana Bahona Bada Lanai Luf Singh Senior Citizen Singh Nasu Angama Takta Mateng Pangbio Academic Atmosphere da Akai Bapidan Bamadi Mahiro Singh Career Mangdar Naba Mahiro Singh Amasung VC Anigi Marakta Wari Sana Tokuna Yana Bama Purana Bahona Sihanasu Fongdor Ki Loinana Union Cabinet na Kashmir PR thamna na blau ki decision da BJP Manipur Pradesh ki mai kai dagi sagat pusu fongdo rakhi Hojik leiriba Manipur University ki sarang naba tangdu leita daba fiba masi yamna conducive oiba atmosphere amal angna hana bada akai musugi leiriba satra singi union aduga oza singi union aduga BC ki marakta punna koi phaminaraga kaino yanaba phimamda lagna mo hanabada honaraga musida koi academy atmosphere da akai ba pidana bo honabiyo congress ki leadership chatlaga sata samsan unaruba oja ki samsan unaba khonaba mayamadu leiba ko iba yanaba manda prangna bo hanabada mating pangbiba oiragidi koi welcome tawji aduna tadana ko hena masi chawk pak tok chawk thorna gi mongda thang khongthang waragadi madu tawbiganu Manipur University ki Mairoi Singi Khongjang na numit kuni thoi ni chufna University asigi A block so launchin duna khunthak lan siraba fawa lenga ang na yanaba purakpa ki mahuta police personnel kya sejina duna so phakai ramagi tawdok Manipur University Staff Association Musana Chirwala mada yaning de fongdorakli loinana wathok asi loisin na ba Manipur University ki authority na lenga ke loisang singamade Ministry of Human Resource Development Kimyang Sangbiner na Bachirola Cinemakata na Puning Ching Silakli Manipur University ki Mahiro Singh na Mathaw Masak Khang Dabada University asigi Vice Chancellor Professor Adya Prasad Pandey bu Pam Dabadagi Famdagi Lothu Haiduna Human Sin Semduna protest Ukray Manipur University Students Union Musuna Luchingduna Mahiro Kayana University asigi Thongal Mamang Human Sin Semki Human Sin Ado Mamang thagi tang kuntra dagi Vice Chancellor asi lotho waiduna changchilakiba khongjang gi manung chana chathakibane Musugi President Oiramba M Dayan Musugi President M Dayanandana VC lotho waibagi khongjang asi numit kyani dagi changchinduna lakli Prime Minister Office Union SRD Minister Amadi Marilena Singda VC Lothok Pi Haidun Aiba Cherol Thak Rabu Fobo Kongtang Amata Paikatri BCSC Mathaw Masak Khanglak Tabadagi University Asida Natana University Asida affiliate Tauriba College Kyagi Mahiro Singbusu Awa Mayok Nahali VC Fam Lotho Haina Talib Diman Asimak Fangdribu Fawa Makal Makha Kyagi Khongjang Leptana Changshin Kigani Haina Fongdoraki
अखोई खोंजंग से हौरको मतम दा हाइजब तारे खोंजंग से हौरको मतम दा मा क्लैरिफिकेशन पीबा याबगी रूम मयाम अम लेरमने अदुगी रूम मयाम दो मा लौगिद्रे मा तुमिना साइलेंट लेसलगान दा मा इरेस्पोंसिबल ओइबा नेचर दो अदुम उथोक्तुना 20 डेज से महिरोय मयाम से अदुम सफर तौहंदना लाखरबनेबा अदु सुमाइना सांगलो मतम से महिरोय मयाम से सफर तौरबसि बाउदा केमता हाइदना लेरकान दा हौजि थेंगलो मतम से माना क्लैरिफिकेशन पीरबा मतम दा अखोई खोंजंग से हंदोप कसु तौरोय अखोई डिमांड याना फार्म ओय बीसी irresponsible oy aduna mahak lawthokadabani mahak lawthokti fawba khoi khongjang si changsin jagani Manipuri University the thokle bamung na kya sig matang da waroisin purat na ba safu pi boina local surrounding people of Manipuri University Kanchipuna University asigi akoi bada lairib club kaya ge khusam na duna tha si kulum do gi ayupung tara tab matam da kakwa kaithel da wakat mi fam gani hana lubasigi chirol amada khangalakli Manipur University Kallu Mairo ki punsi Kallu hai wakat kalloina na changshin ga durbe khongjang asida miyamna saruk yabiyo hai na pauzelakli Autonomous District Council Chandel ki chairman Lukhosa Ijau yauna miyoi nipan da lupa crore kuntaret longi drug fagat kiba ki wathoga se Manipur lenga na tumin election ba yaroi athu matam da NIA na traga CVI da kubna thigal han gadabani hai na Manipur Pradesh Trinamool Congress Committee na takshilakli Hiramasig matang nga sinongtil sanjan thong da leiba MPTCC ki office ta paumi singa unaba da party asig huangang loi Y Kiran na phongdor ki bada ADC Chandel ki chairman Lukhosa Ijau amade miyoi nipan de lupa crore kuntaret longi sel amade drug fagat kiba ki thawong asina BJP ki luching kayasu drug ki lalol itik chawna chenar am gadra haiba ki chingna ba fohalle How Rakliba Naha Kayagi Punsi Amadi Kunaya Siu Mangan Bangamba drug lalon bagi wathoga siga chuma putok na pali belenga kasina tumina leshin ma tawbigano mamang da pan ke belenga ki matamda masing yam la drug kaya favagi wathok sing lochinduna laiki bane asiguma thawong tawhaning de maramaduna lenga ki oiba cabinet mi fam athu matamda famduna NIA natraga CVI da tigalan na ba hona bigada bane wathoga sigi chapsaba warolama MPTCC na AITCC da thaduna center yohun nanaba hotnaragani loinana lamdama sigi CSO madi law enforcing agency singna su lamdama sidagi mayai ka bachinjak mutanna ba honabada achaubu thodang lawbiu fongdoki nakalamromda ngarang lupa crore kuntare rongi drug fagat kiba sida achaubu thodang law kiba nap ki additional ASP TH Brinda amade moregi thodok Accident ki thodok amada moreda miyoi amagi punsi kan kiba Technopol District ki ASP Dr. S Ibom Chabu MPTCC na ok lagani hana su makha tarakli Masi case asi masana cabinet ki athuba decision ama lawrakanda CBI gumba NIA gumba amada autonomous oina case asi thigatuna Manipur da karamba official sing natraga government lenga politicians sing natraga tukan miyoi sing kana kana leiribge ase makha tana thidu okanda drug si yamna drug free zone oina Manipur si adugumba Brahma ga tainaba ekhoigi more ga naknaba international border level state amane mayamna thina ngangnaba masi karba tofomgi marketplace amoina ngasi international gi marketplace amoina drug ki olakpasi udrun bidamakta sinabiu loinana praja miyam gi thajaba mangan biganu haibasini thamjani Manipur ki tampak lamda laiba tribal group singna scheduled tribe amasung OBC certificate lawbuda inkhol gi pata yaudrbadi yaroi haina mari lena belenga ke loisang singna lokolak khongthang maram oirga yellow tribal group singda hena khudong cha da mayok na hal haina Imphal Municipal Corporation IMC Ward number 26 ki corporator Maivon Paumaina pena fongdorakli loinana inkhol pataga Scheduled tribe sung OBC certificate ka karida mari leinabage tribal amagi saktak se ase patan oibi yabra haina hangladuna hinamasida lenga ki maikai digi khara laithok pamong da certificate lobu yana na bkhona view haina appeal tawrakli hiramasigi matang da ngasi namdulong da leiba corporator asigi mayum da paumi singa unaba mada maivon paumi na makha tana fongdor kibada lenga ka sina yellow mi kanna na bagi damak mi top miansa khangdok na pambai ama oina thawrang ase paikat po oirambadi Oirabadi Thagatle Adabu Singi District Singdana Asugumba Chanabi Amata Laitana Hanagum Scheduled Tribe Amasung OBC Certificate Lonari Loinana Singi District Singda Nona Kundaba Miyoi Kanglup Singda Marilenaba Authority na Hector Recognition Pitokpagi Chanabi Amasu Adumak Sathari Asugumba Hiramasida Langak Namiyang Sangbagi Mahota Yellow Miyamana Masagi Certificate Loge Habada Patapur Uhaiba Anoba Langagasi Taurang Asi Yaning Dehana Fongdoraki
masigi mathakta National Food Security Act NAFSA gi makhada seng fangnana card sabadasu income certificate yaudravadi card sab yaroi haiba sigumba hana Congress lengak leiring matamda chatnaram daba thaurang kya lenga gasina paikhalakpa yaning dehana fongdoraki Manipur leriba Shilu tribe singasi magi tribe amani haba proof ama pibasi pata do ina mo base to pata pai de mi da tribe certificate piro haiba amakha handak an government sina asmaina pressure piro pom tamsida public ta phana bangang ni ba tauna bangang ni ba government asina asingba harassment mo piro pa se khoi gi aigi water leriba khoi tribal sing da effect over haukiba matamna su government of Manipur khatna all India da singbasi chanade sing da leriba district manga sidedi initially de sum normally piri phajana piri adugadi asi khak imfan khak da madu strict to kan sida Manipur gi oina chanabani habadu lowgudra sini Haukiba Jun Tara Humdoida Infal Turel Gitongan Tongan Mafam Singda Turel Torban Kaibagi Ising Tumjin Duna Ladibuango Yestik Manung Channel Leba Pau Viteki Miamna Lengang Piri Betengbang Sing the Pien the Fondok Narakli Loinana Ising Quina Tung Duna Leba Maramna Ana Layung Kaya Sandokwa Horabsu Lengaki Maiki Miang Sangbi Duna Ladiba Sida Mafamadu Miamna Miang Changbin and Apple Torakli ngasi impact news na mafam adu chalubada paubite ki mafam kya hauju ising thumjin duna leram ki loinana paubite mayai lekai ward number 2 gi member sana tombana lengang na miyang sangbiu haina fongdorak pagaloina na tongan tongan ma social worker made NGO singna tembang khara pirak labasu awab tarib miyam gi masing na henbana khudong cha da kya mayok nei haina fongdoraki nakal maromda NPP State General Secretary Wariba Khuraijam Loken na luching ba team ma ngase waubite ki awaba tarab miyamda mak na angamba chana thakna ba polam sing tengbang oina khusin na krei social worker gi maike degi natra LGO gi maike degi pirakwa akhoi gi poyeng khara tum ba khar pirakwa sina de hoje akhoi du oiba jate sahi ahum thangna na ising chawre akhoi nga da depel tore hingba akhoi yam awabani hoje hoje lairiba jum kai singsi laiba ngamdabana maram moidana jum amada mi manga truk laiba tare nipal laisan ba community hall gumba achoba mafam laitabani na jamna awaba problem oya सरकार की साइड की यामना मपुंग फाना फंगे हाबगी वकतुना कोई दे क्या क्लेम क्या म तौरे अदु की कोई हुजु जिले NPP की पार्टी की सिलांग से तानरगा अथुबो मतम सरकार ता कोई लंदम सिगी अवाना लेबा दुगा तमरुइना इसिंग कुमधरैबा अनाय यावरैबा हुजि लंबी मफम सिदा कोइना लेपि मफम सिदा कोइगी मनम नमथि ना हाय अदुगो नमसु नमना मफम सिदा कोइना येंगदे यादबनि तौदे यादब अथुबा मेडिकल टीम ममा मफम सिदा लांगना बै कोन सरकार की साइड ता याम थुना सिमक आई सामक चलगा लांग होने जगे मफम से मैम थंजरंगे Turen Torban Kaibagi Singna Tumzin Kraba Mafam Sing Lab Miamna Lengaki relief materials sing the Pena Drabasu, Marilena Singna relief materials sing Makatana Yentok Tabak Lepton Chatari. Tokibisha Waduna Uruf Arati the Leba Yum Lissing Amarum Ising a Tumzin Kibakalon and Haujiksu Mio Yankai Rom relief camps in the lady. Relief camps in the Laba Miam Yauna. Isauna Solaba Singing a Sikarao Assembly Constituency MLAL Rameshwar Gimiyang Makada Arab Development Committee Sindhung as material singadu Yento Kibane Lona Makata Miami Awada passing da Leptana Yangshin Kiganehana MLN Hibirak Basi Awav Tarab Miami Live Fervenhana Arab Development Committee Gimaikadigi Fondorokli Kairau Kendrada Ishaugi Awab Mayuk Nerabising the Nasi Sanatan Nabamadi Firol Sing Mateng Pankre 15 Kairau Makting Zilla Parishaki area da Dilla Vega Mamadi KM Y Siga Pulagating Bang Sing as do Yantoki Bane. All Manipur VDF Welfare Association Mute Singangarang Jun Kunda Si Minister in Birenamadi Works Minister T.S. Bishwajit Kalwena Marilenaba Lengaki officials sing yauna pangtokiba mipamada Si Minister in Virena VDF sing the Matik Sabatagi Tolo Piraganihana Taja Pirakle Maramasinamakogi Kongjangadu Handok Leheri Ngasi Churachanpur ASP office ta Paumi Karaga Unabamada Association as General Secretary S.
Lalting and Vaifina Makataraduna, Chief Minister Unan Basilakiba, Police Department, Gimakuk Tongu officials, Singbusu, Tagat Fongdoraki, Manipura, VDF, Lissing Taragasum, Yankai Lay Haibasi, Center the Kangalagani Amade, Cabinet from the VDF, Singitolop Hengan, Wafamasi, Kanaragani Hana, Chief Minister Nataza Vira Kibani Hari. Loinana Tasigi Hokibatang Taranipanda, Secretary Masa Kangdana VDF, Singi Kongjang Makasa Taragani Hana, Marki Kudjek Saduna press note talk to Lerma Tengnere, Masi Awang Tak the condemn Tawiana Su Tamlaki. Is Laltingan YP General Secretary or Manipur Video Welfare Association na press release Taudana announced Oraga 24 Powder Sakra site to give positive response la Tragadi. Akanba agitation Maka or resume Sakani have say without my knowledge. Masi ay khangza basu laite masigi pot se ay thamoi singna ay yam nungaite maduna masigi pot se kanana torapano masi ay clarification tawi aina masi pot se tobusu yaude maduna masigumba aingonda mingcha thina ba natraga oida ba fake sajilaga ay signature tobuse ay yam chawna condemn tawi MPSC Kotang the Manipur Labor College Sing Principal Lobi Matang the Tokba requirement notification Matungina candidate Adu Lamdamastic permanent resident Oigada Bani Habiwa Pharmacy Nataiduna MPSC na Dr. Gopal Chandra Vak Haiba Pona Bajada Varada Lebanon Manipuri Amabu NG College ta Lengang the principal on the posting Pishilapu Yaning the Fong Doctor Nasi NG College ta KSA Madi College Sig Mairu Singalona Chief Minister Education Minister Madi MPS Sig Chairman Gi Ifiji Singh Maitakre Central Motor Vehicle Ekasi Manipur High Court na order oina tholak pada driver singna ikai khumnai adubu mioi group kharana National Highway to the Port Sai Puri driver sing the harassment amadi ot neiba tawriba si yaning dehana All Manipur Road Transport Drivers and Motor Workers Union gi Secretary Maimom Anil na fongdorakli ngasi union asigi MG Avenue the Labor Office tapang thok press meet amada Anil na makata kibada Ngarang National Highway number 2 da cement amadi steel na chingba karbar to wamioi ani ahum na truck singi salan fagat pa amadi detain to wasi maram chade karamba department ayaba laruga tawribano thawong asi akan mamong the condemn tawi haina Anil na fongdoraki asumna tawgi harabade government ki mari lena authority na tawbiyo driver sing da harassment makata na piraklabade union nasna thengna na basem sare masida thorak pa afafata ki daita sing haidab mioi sing asina pujaga da bani haina Maimom Anil na section wa thamlaki ngasigi press meet atuda union nasigi vice president H Kulamani Singh su saruk yaki Central Motor Vehicle Act ki matungina High Court na thopo order All Manipur Road Transport Drivers and Motor Workers Union na ikai kunaje adubu husin National Highway number 2 da ikai yamna ikai Manipur gi oiwa atu maru oiba chinjak ninga chana thanglaba transport singi pot mayama poragbe singsi ikai mioi kujau kharana lambi jida thuaga ainji mokoi mokota vairaga gari gi salam sing na chingba adagi leiba gari singi document sing chezang sing bunba habsi ain kutta pairaga sizinaraga tawba thaba amani haina ikai union na condemn tawi porchalagi ba pot mayam si Manipur prajagini tawum thokuni adada saigi puran bagi pot amakha tahan bagi mung amada driver sing da awa harassment tawbusi union na tumina leitholoi habsi Matanga soida break amalojage break matungda Lok Jan Shakti Party ki National Secretary ki thau puramba CF and PD Minister Karam Sayambo Party as the National Vice President hoina thau puna na bagi damak khalakkiba ki pau amade Manipur amasung malem gi tongan tongan ba I pau sing pudu na lakjage Impact News bu miging tadu na lebiu break matungda mayam omo na taram nokchari loina na bulletin se ki makhata pau sing miyam nu pijari Lok Jan Shakti Party LJP ki National Secretary ki thau puramba CF and PD Minister Karam Sayambo Party as the National Committee ki ware pamana Party as the National Vice President hoina thau purana raba khalakrai Party as the National President Ram Bilas Paswan yawbo mifam ama ngarang pangthok na matungda ware basi lauthok ki banai
सांगब मतम असिदा पॉलिटिकल इंटीग्रिटी ngakna laibak amadi miyam gi seba thamoi singna tawbugi damak minister karam syambu ikai khumnaba oina thau ase purna na khalakpada nungaiba fawbuda natana chawthok sei hana LJP Manipur State Unit ki wangang loi en evol na fongdorakli ngasi babu parad laiba party asigi loisang da pangthok paumi singa unaba mada evol na English singani subna amad gi hauna Manipur gi lehauda purakhiba party asigi thaumi singna lawriba thaudang singbu ikai khumnaba madi sakhangbiba oina khongthang asi lawrakpane makha tana minister syamna thamoi sengna party asigi amadi leibak miyang gi thabak tawbirakani hana achet pathajaba thamli tola taraba laira anang singi yaiphan na bahona bada ahian mihang thamli party asina miyam gi damak lawrak pathabak thoram singda miyam na mateng pangbiu hana su fongdoraki kathokpa amaga loinena miyam gi seba tawjeriba sigumba political party asigi mapung phaba mapangan mau sagatuna tangdu leitaba Manipur ama poraknaba Bharat ama ohenaba ki khongjang kaya Lokjana Shakti Party na changchan jarakpu matamda Manipur ki miyamna amadi Bharat ki miyamna sungsoi soidan sahojok tawbirakani haibasi Lokjana Shakti Party ki achet pathajabani. Narcotic Affairs and Borders NAFNA Chandel Autonomous District Council ki chairman Lukhosai Jaudagi heroin number 4 amasung WY tablet yauna Sanadraba Ariba currency notamasung khulai kya fagat kibada NAP ki DIG in charge attempting ngasangba amasung additional ASP TS Brindabu Siv Shara Manipur State Unit na lamdamasi ashengma machani hana thagat fongdorakli loinana BJP na luching balenga kasina war against the drug haiba khongthang ama lawrakpada Siv Shana saugatli hana su fongdorakli babu parad leiba Siv Shana ki office ta paumi singa unaba ma party asige State President M. Tomina Hai Manipur Police Department na mayai kabini sa ke alle palaitana fagalakli base thagat ningai ne adubu police na fagat kiba sing aduda senaba kanagumba myo amatanga si fawud chap sab cherak pi kribra haibagi report miyam na ubu fangdri maram aduna lenga kasina khunai asiti gidamak logi wangud leiba mayai kabini sa puthok pusin tawriba myo singda ahak pacherak pi bagi tangai fadaba matam adu yaure hana fongdoraki Honorable Chief Minister na drugs ki against sanction lakwa sigumba achuba akoi gi mai pakon amani haina su thamjage masaisa ngarang ton ba state forces amadi narcotics ki kambuna magi residence masiki posted handed to madumda mabu custody da puna hona bakanda mana mafam madu gi telephone tawri VIP kharadi soidana haiba drugs se masiki karbar sta chenari habisi mana telephone tawriba aduna tai leiba border gi leiba fencing sida karam tawna lithoga karam tawna khudin thabi se post karam tawna lidaga laimano masi so wohang amane masi wohang sina mar morga haiba case se NIA da sinaraba shirshana demand tawri Numit humni chupna Indian National Congress Sevadal gi anau buchana kanglol gi matangda awang nong pok lamdam leirib Congress ki Sevadal sing khakta da chathagda leadership development program ngasida gi haukhrei Manipur Pradesh Congress Sevadal na sindu ni chathagda ba development program adu BT lambi da leiba Congress baban da pangthokhi haudokpu gi thoram adu saru ya ki bahana gi Chief Minister Okram Ibovina Sevadal si yamna liraba British lengak Tanthok Nabaki Kongjangda, Chauna Serbia, organization mane, Dal Asibu, Hausiki Matamasika Chushin, Mawanga, Hianam Pangal, Kanka and Matau, Tai, and Fondoki. Tauramuda, Manipur Pradesh Congress Committee President, Oramba Gai Kangam, Hausik Vice President, Oramba and Lokenamade, MLA Mirabai, Mega Chandramade, Saltulian Amosho Serbiaki. Sevadal ki Kambu Singda, Training Pigatoriba All India Congress Sevadal ki Chief Organizer, Oriba. Lalji Desai na dal si matamam da mapangal yamna kalam bane adu matam khara party leader sing khakta seva tawnu na oiki haujikti dal si leibak sung miyam gi damang thavak tawnu na oina leiragane mamangai da lusing singi seva tawram badu tawraroi mapangal kanu miyam gi damak leiba dal ama oin iragani fongdoki Leadership Development Program sida awang numpok lamgi state taruk tagi seva member humpu mung na saru yari District level da, block level da, hojik yaubi gadoriba, atopa state tagi sulak piriba, participants sing sina Manipur da natana ay nathayza badadi ngasigi
अतेनबा ट्रेनिंग प्रोग्राम से लोरब मतुंगदा मागी स्टेट ता डिस्ट्रिक्ट लेवल दा ब्लॉक लेवल दा सुसोई सोइदना ट्रेनिंग पीदना सेबादन से यामना शक्ति लेबा ऑर्गेनाइजेशन अमा ओहेंदना कांग्रेस पार्टी से हेन मपांगन कखतनबा होटनबदा अखोई पुमनमकी दायित्व लौमिनरसी थबक सूदन सेल काइथोक लंबा मदे क्वालिटी मेंटेन तौदबगी वहाउद लंबी सेम थिंगलिंगै नोंजु था मनुंग सिदा मियाम द उचाइ बोइन लंबी सेम बहरपा लाइबक थीबने खोंथांग असिना मरम ओरग अनोब लेंगाग असिना हुरानब कॉन्ट्रैक्टर सिंह सौगलबरा हाइना चिंगनर हाइब वफम पीपल्स डेमोक्रेटिक एंड कोऑर्डिनेटिंग कमिटी PDCC की माइकैदगी थमलकली ngasi Manipur Press Club te pangthokpa paumi singa unaba mada PDCC ki General Secretary TH Hemjitna Imphal Cycle lambi ki yumnam patlo chingjil lagi sagolmang fawgi lambi asi semnan rab English singani tara tarukta wak order thoki bane lambi asi ki contract pariba kundrakwam kendra ki MLA TH Lokeshwar ki firm L Singh and Co na lambi se sem dana sel kaitok tun leram ki bane aran ma thawng ase miam na khangna rakpatagi farm ase blacklist tawn na ba made lokthok ki besen pham amuk khana lokhat na ba chief minister the memorandum ba matha ase ki tarama pan pisin ki senja thumja taw farm ase da seman bagi mauta mari lena ba department ki maike ki lambi ase sambin na ba taksileng ai cherakta lambi sem ba horak pane aran ma tawba si media ki khotang na phongduk nu bagi damak MLA Lokeshwar ki active worker ni haiba Sambai ki Loksigam Toiba ko Mio Yamana mobile number amagi Mahaki Loina Bida Hemzit Hek Lakwa phone Tol Uhana Aki Akang Piraki Asum Putok Lubagidamak Aki Akang Pirakwas the Tolak Afa Pataki Daita Pun Mak Toiba with the MLN Puga Bane Loina Department Makok official Amata Yaudana quality Laitana Tabak Subi Kongtang as a Kudak the Lep Kadabane Makatana Surakpada Torak Afa Fataki Daita Pumba Langak Puga the Banana Fondorkli government pu usitana tawrakliba asugumlaba contractor sing asi gi mathakta government na ngasi hayeng makki manungda hariba contractor sing se blacklist tawbiu aduga mokoina lokthokriba chawroba chenpam lupa crore aniga lakh humputaret amadi eltar pona lokthoiba lupa crore ma kendra sigi MLA Lokeshwar gi farm MSL singen ko hariba farmers in local level pa crore aniga lakh humputre hariba sing se government recovery tawbiu haiba wafam se thamjari karigumba lenga ga sina tabirakta taragadi masi gi mathakta nungju marakta tharakliba koila asi ekoi PDCC na maike chung miang lona na madu thingjin jagani masi aso open yorop kudima government na lenga sin dai to oigidawni haiba Nakalam Ramda Kundrakwam is Sigi Manung Channel Imphal Cycle Lambi Semnan Rabuak or the Paishindu Lambi Semdan Lady Hana PDCC na Maral Sirapuka Lunana Patlo Tong Patok Sautopuki Sel Lotoker Nasi Pau Tab Houdri have a wafam Madu Yumpam Yaudaba Aran Wafam Nehana Imphal Cycle Lambi Sem Gitabak Pairiba Mio is in the Fondorakli Imphal Cycle Lambi Sarukama Oina Palo Chingjilda Hausi Lambi Sem Libum Maduda Lambi do Sem Liba subcontractor El Toyba Ngasi Paumi Sing Una with the Mahakna High Lambi is Sem Gitabagasi El Tarpon Kobuka Champat Toksom Leka the Leba Mio Yasigi Makada subcontract when a Tabak Subane Mamangi Mars financial year Fabugi Manunda Lambi Lotion and Bahonarabasu Lambi Sembagi Pochak Sing Tampam Kudong Chada Laibadagi Yumnam Kunodagi Hauraga Palo Chingjin Fabugi Lambi Semba Horam Laga Lambi Sembagi machinery sing amade Tongan Mapot Masaikia Hondok Onjin Taubu Matamda Karatinta Kibane Masita Kudong Chab Loduna Lambi Semli sing the Maral Sebasi Yaning de Nong Singi Pivum Farabadi Nominini Humnia the Sogolmang Hospital Paugi Walhoriba Lambi Mategasi Semjin but Loeragan Hana Fondoraki Somungi plan sida ahanba mansing ekoi dakar weba material kudim somu plan dai koi thamjai thamaba kan sida surrounding gi public na koi pollution tho e haidana hairiba plan ase thingjan lakpan material khuding maksi ekoi HBS paswoi da akoi amuk loina muk transport tok jaraga leijari ba khara si amuk tharba kan sida paswoi gi plan simajo amuk thingjan lakpa madada leirama mal singji amu ekoi posong plan da amuk puthok sara aga ekoi ngasi asi ekoi thaba hok jarakpani sumaina public interest da ekoi ne sujari ba thabak sida disturbance pibira pasa masi faida ki hena lai thibani haina ai thamjani The Kakas Education Center Ningthau Khong Kobalu Famana Handak Thokiba Ichaun Maram Orga Awana Tarab Manipur Miyam Gidamak Tengbang Maleng Bithakta Lupa Crore Marigi Yam Labasem
फम खोंगटनब कैंपेन अमा चथगदौरी हिरम असिग मतंग मणिपुर प्रेस क्लब ता पाउमी सिंग उनब मुदलुब असिग चेयरमैन डॉक्टर कोंथौजम इबो चौबा न फोंदोरकिबदा मणिपुर तोइन इचाउ थोक्तुना मियाम अवाब थेंगरिबसि चाबा थौसिल अमा लैतबगिने इचाउद सोकदबा इमुंग कया लैफम लैतबदगी खुदोंग चादबा मायुकनबगी मथक्ता युम नौना साबा ngamnab kaya lairibane asiguma singa se koknunaba pandamda Dekakas Education Center na international national amadi local gi thakta campaign ase pangthokadabane haribu campaign ase da tongan ba donor government office individual agencies singdagi tangkak ani thongna lupa crore mari gi senkhai khongat kadoriba senfam sing asina isaun gi saithing nanglaba imung singi yum kai semjin ba yauna isau tholok pa thingna na ba khongthang lokot pada mateng pangane heram asigi matang da lubasina Manipur lenga ka puna chamin ba yana na ba chero lama khuyek pinaragane lenga ke maikai dagi ayaba piraklaba de campaign ase mathang thadagi chathaba hauragani haina fongdoraki aikona asigumba proposal ama lakuma tamda government ga ikoiga understanding ama lainadaba yadabanina aikona understanding ama lainanabagi damakta aikona MOU ama Manipur state government ka loina na ikoi sign tawnaba pamje aikoi hojiki ichau ga mari lainana thokle ba ikoi gi problem singse masida ikoi gi construction tawbagi thabak makai pan sida ge koi sizinaba aduga aikoi hojik mang ta kharba yum kaya aikona anobu yum sabiba aduga makoi da victim waraba sing adug affected area waraba sing se masida aikona karama makal gi mateng pang ba yage haibase masida aikoi gi makal thidana specific kainoma thidana mateng si pang ba yaba mateng ni bu khallagadi aikona anobu yum sabiba aduga makoi da victim waraba sing adug affected area waraba sing se masida aikona karama makal gi mateng pang ba yage haibase masida aikoi gi makal thidana specific kainoma thidana mateng si pang ba yaba mateng ni bu khallagadi aikona mateng pang ba gi pot si chu pan si sinaba aikona asigumba proposal ama lakuma tam lamdam asida ichaw gi awaba mayung nariba mafam kaya da ngarang Modi Care Company Limited ki status gi luchingba made consultant kaya na tengbang gi polam kaya yenthokre top upokpi thongkhong wangoi AC top upokpi mayai lekai kong banana bim lekai kong makha uche kon ward number 7 amade nongmai bung pungda hariba company sigi miut singa do tengbang gi polam singa do yenthokki bani hari yenthokki polam singa do de sapon toothpaste toothbrush body powder amade phenyl ne Mapuroiba laitabagi achengba tanja lauduna khangabok makhalaikai part 3 dagi mayumagai panduna macha pakhang laisabi paraba moirangthem soba chai nifum doi suraba misakamana nupi oibi ikai khomnaba manganna na honaram lehan amaral sirakli tha sigi taran pan gi numidang pung taramathoi helakwa duaida thokiba thaudoga sida senaba soba ngasi pawa police na fadana leiri hana laikai asimakta dagi mapuroiba madi masa leiribi masagi chahi kunmari surabi nupi man penda fongdorkli ngasi Manipur Press Club ta pangthokiba paumi sing unaba da mahakna numida du laikai gi lai khurum numit oibna mapuroiba madi masa lai khurumba sat khringai gi achengba talakta thaudog ase thokibane numit adumakta da Thawal police ta wakat khi amade tang kunda FIR amasu thangat ki laikai club Pradhan kaya da wakalab su ngasi fawda club amade pradhan gi maikai dagi thaudog ase gi matang da ferebe am talor pa laitri hana penda fongdoraki Police ke maikai dege so thaudok thokiba numit humni suruba fawba jenaba mioi fawa ngamdana lairiba laibak thibane mari lenu singa miyeng sangbiduna athu matamda nupi khunaibu hanthana yengliba soba gi mathakta chapchap charak pibina daba mahakna thamoi sokna apil tauki nga mana tawrije adu kitang mateng pangbiyo haibne ba ina moida chatlije adu moina mateng pang ngasi bo kaita mateng ai famda kaita mateng pangbi de Date 18 the mood I can't let Kudaka date 18 Kangan see date 20 hen grabne. I the same I know Padula Andra, I Pusika, I man hatu Mazu, I raped or I man Ningmatungido, Tumbaluaga, I hatu Mazu ever. Malem yata imafam sing the pangthok nabagum International Music Day gitorum Jawaharlal Nehru Manipur Dance Academy Imphal the Pangthok Ray Academy Sigi Priyogopal Sana Auditorium the Pangthok Ipatorum da Saknai Ravi Film Director Amadi Music Composer Aribam Syam Sharmana Athoy Mithunglen Oiki Aribam Syam Sharmana Isterasik Isai Nomagi Hiram the Lady Bapuka Yasik Matang that Nainaba Matam Oire Hana Fongdoki
Mahakna Manipuri music ki history asi yamna maru oi maramdi isai nongmai gi pukai asi mawong yamna yami haina phongdoki maru oi ribade film appreciation tambi ba adugumna isai nongmai gi lamda su haurakliban harol sing asida karamna nainagadage khanganna ba hona ba maru oi haina su phongdoki yamna chawrba music ki pukai ma khoi Manipur da leire ha da sima khoi khang makhal matel kayani surgi aduga masin phongdo wahai gi folklore gi ujik MA da karida mayam research toriba thiriba folklore gi mayam masin loina leikre masida nungpal ani samna libasi music na ne heda mana mong hai spiritual loiba minden life asige spiritual life asige ani samjan nari basi ateina amatanate music na ne man hairabe masi ngonda yangre magi maramdadi music asina wahi na phongdok ngamdabdu music na phongdok pani leidan akoi loina khangnar bangaktani Vosim Kosem am the CVS in a lower yes class 10 am the 12 examination singda first division of my park of Infalis district manung chanba kairau bitra khul gi mairo sing ok gi thoroma pang thokre tarahundoi shuboina 10 Star Development Society kairau bitra na sinduranga si khulasi gi community hall da pang thokki ba thoroma da kumja lisingani tarama phanda pang thok dur lok sabha election da independent miref oiga dur ba saknai ra Manipuri film gi actor RK Somarendro alias Kaiku na athoi mithunglen oiduna mai pak da mahiroi tarama phanda mana mathum pi duna pungning thogot ki Salibata Jun Taramanga dagina Kunma Thoi Power Chatharakiba Raz Integrity Week Ngasiloshin Kray Wigasik Manungchana Sel Laudana free OPD consultation and the free surgical operation ki Kudong Chab Sing Fangan Ki Not Aoshida Raz Medicity Hospital Sathakiba Wigasik Manungda free OPD consultation Sanipan Mariputra Maria the free surgical operation Sama Mariputa Mangapang Tokiari BT Road Leba Manipur Public Library ki Humpuripan Subamapo Common ngasi pangthokre library asigi reading hall da pangthoki ba thorama sigi sarukam hoina lamdama sigi masak naiba aiba made mapan gi aiba kyana iram lyric singi oiba istol ama library hall asida hangki State Central Library Kaisampat ki reference section ase Mahiroyam de Larik Paning Basingi Kudong Chana Nabagidamak Hayang the Hona Numidang Pungnipan Tab Pawa Nungti Hang Laganihana Directorate of Art and Culture and Tokachiro Lamada Kangalakli Yai School A Sigi Beneficiary Chama Kuntrani Toida Ujwala Scheme Gimaka the Chak Tongan Nabagya Sing Yentokre Brahmapu Nahabamgi Dharmalaya Community Hall the Pangtoki Bachamba Thoramada, Yaskulgi MLA Tokjom Seta Bertana gas connection singado beneficiary sing the cushion naki. Panmayabamana Hosik Fabugi Oina, Yaskul A Sigi beneficiary Chamangaromda, Skimasigi Kana Fangan Cray. Segmai Assembly Constituency ki manung chanba Laiden Kabira sungasi LPG free connection people ki thoram pangthokre BJP Segmai Mandal na Lamsang Gas Agency ka khusham na sin ki thoram da BJP Manipur Pradesh ki General Secretary Administration K Saratamasung General Secretary N Nimbas yauna lamdam adom gi beneficiary kya na sarugya ki Nungti ayuk the phone by English Pauche Manipur Chronicle ki Taruk Suba Mapo Kumon Kamari Lena Nangasi Infalis District ki Kaibi Sanapa Taleba Yaibel and General Homda Cheng Hawaiian the exercise book Kolom na Chingmaching Khodol Tam Kray Manipur Chronicle asi Jiribam the head office or positive journalism amagi Pandam da English ta numit khuding phone duna Jiribam the Varak Valley Miam da Manipur ki Pau Sing Pav Fangaliba Pauchi Amani
Integrated Development Organization IDO Lilong Ifam na sindona tha ahum chumna chathagadaba marirak suba dressmaking course ngasidagi IDO headquarter Lilong da haudokre ngasigi thoramadda sahi asige vosim na loba class 10 examination da tara suba position tarakibi Lilong Sambru Khongdagi FM Asima busu taram na oki tha ahum chumna chathagadaba training ase Lilong da leba additional Professor Rafi Sahana asam senfam puthok tuna sinbane Kuntrana Sarugyari Documentary Project Development and Script Writing Workshop Lakliba July ani de taruk fawo Manipur State Film Development Society MSF DS ki complex ta pangthok lagani workshop ase Manipur State Film Development Society Documentary Resource Initiative Kolkata amadi TC Foundation Manipur ga khusamna tuna pangthok kadabani akup marol MSF DS ki office ta natraga email TC Foundation manipur@gmail.com dagi saliba tha asigi izun kuntra fob gi mamang da khangnab yagani hari Beautiful Lanu hana mingthon ba Cookie Furuki music video album ngasi release tawkre album release tawbuki thormadu Churachandpur Tolan Community Hall da ngarang pangthoki Three Brothers Production gi ahan khudol oiraba music video album asigi producer amadi director na Xkai Khongsai nei Observation of Olympic Day ki thoram ngasi khongmanda leba Khongman Students Club ki sanglen da pangthokre lamdam asada hauzi hockey masana gi oirbe phibam asigi matang na pangthok ke thoram da Uchekon Nongchup Jila Parishad ki member Saram Niken Manipur Hockey ki president Vasudev Singh Khongman Students Club ki president M Santi Kishore amadi Manipur Hockey ki vice president N Gyanendra galonena Manipur Hockey amasung Khongman Students Club ki masak nairba miyo kyana sarugya ki Hockey India ki pautak matung ina Manipur Hockey amadi Khongman Students Club ani na kusham naraga pangthokiba thauram aduda lamdam asidagi afaba hockey sanaro kya leptana puthong na ba masana ase grassroots level dagi haudu Manipur ki tongan mafam singda pangthok pagalona masana ase gi oiba tournament kya pangthok tona afaba hockey sanaro sing semgat pada sanaro sing mama mapa amade lamdam asigi miyoi kya na mateng pangbiu haina Manipur Hockey ki vice president and Gyanendra na miyam da apil torkli For the development of hockey district, I go visit Vijayaba Executive Council in Messi Manipur hockey can also to some extent not the part of the body. Right from we are not about 40% to okay, we start the whole ceremony. Do okay, days to come the 2% and okay, can achievement to okay, say with the body, who will have a body. Aduna madugi photo dai koi punamak di link sabo di berga yang dai thank you Ani suba MCA T20 Luang Pokpa Trophy ingasidagi luang sangam na leba luang Pokpa Cricket Stadium da pangthok pa hokre trophy asingasi sana ki bahan league ta Blue Hawk Khurai na tos ngam na fielding hana sana na ba waref lawki mesa sig han vetting sana ki bati CMDC Thongju gi Sanaroi singna mesa sigi api over kun yodana over nipan ga ball mari da wicket taramak turga subna giran kuntra mari khak lo bangam ki mesa sigi ani suba vetting sana ki ba Blue Hawk Khuraina over tarani thoga ball manga da wicket ani turga mai pak giran kuntra manga adu lo duna mesa se wicket nipan da mai pak bangam ki Blue Hawk Khurai ki all rounder W Samson na mesa sigi man of the match taki trophy sigi ngasi sana ki bani sub league tana tos ngam kiwa KSDO kyam ga mesa sida filling hana sana ki mesa sigi an inning sana ki YWC langthawal na match ki api over kunda wicket taruk tur ga ran chama yang kai ma thoi lo ngam ki mesa sigi ani sub vetting sana ki KSDO kyam ga na match ki api over kunda wicket taramuk tur ga subna gi ran cha Subnagiran humpu humdoi khak lauduna amesa siran Mariputara Nipanda Maitiba Nangki Manipur Cricket Association sinduranga sipangthok pahaukiba trophy sida tit
Matanga soy the bulletin say tension jadring among when headlines among Tamjari. Manipuri yaw na mariraksuba International Yoga Day ki thoram ngasi malim simatong na pangthokli yoga bu iho amasung miyam ni punsigi sarugam ohen ng Prime Minister na miyam na apu tawni. Kunaya sa bumang tarang na bako na banyoy kundi magkalanga kasi na kang na chana ba marikhet na ba amatatamda na dogi ba na cherak tigani hana Chief Minister Ian Biren na Fongo Cray. Sagol Manga District Hospital Sargan and Lenga Loki Ware for the Atu Matam Tabaku in Pangtok Yuana, ZAC against the unnatural sitting of District Hospital in Fal East, Sagol Manga Apu Taroki. Manipur University ki watu ki waro ishirama purana ba BJP Manipur Pradesh ki mai kai lagi party central office ki mari na national leader singda ai base thad ne khanan prahari amasung Lok Jan Shakti Party ki national secretary thong puramba CFNPD minister Karam Sayam party is the national committee ki ware pa mana party is the national president vice president hoina khalak prahari